ꯑꯩꯅ ꯁꯨꯝ ꯈꯜꯂꯦ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯃꯣꯏꯁꯨ MLA ꯅꯤ ꯃꯌꯥꯝꯅ ꯊꯥꯗꯅ ꯀꯥꯔꯛꯏꯅꯤ ꯑꯗꯒꯤꯗꯤ ꯌꯥꯝ ꯋꯥꯅ ꯅꯣꯡꯃꯩꯒ ꯀꯥꯞꯇꯅ ꯕꯣꯝ ꯇꯣꯛꯀ ꯇꯧꯅ ꯌꯥꯝ ꯍꯣꯠꯅꯖꯔꯤ ꯃꯣꯏꯁꯨ ꯍꯦꯛꯇ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯂꯥꯟ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯑꯉꯛꯄ ꯄꯩꯁꯥꯒꯁꯨ ꯄꯣꯄꯤ ꯄꯧꯔꯥꯡꯒ ꯇꯧꯔꯒ ꯍꯦꯛꯇ ꯗ꯭ꯔꯒꯀꯤ ꯃꯅꯤꯒ ꯇꯧꯔ ꯁꯤꯅ ꯑꯩꯅ ꯈꯜꯂꯦ ꯃꯣꯏꯒꯤ ꯁꯣꯂꯨꯁꯟ ꯁꯣꯜꯕ ꯇꯧꯅ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯩꯔꯦ ꯃꯁꯤ ꯔꯥꯖ ꯑꯃꯨꯛꯇꯪ ꯃꯣꯏ ꯌꯧꯍꯟꯕꯤꯀꯣ ꯃꯁꯤ ꯖꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔ ꯔꯤꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯦꯛ 2019 ꯇꯧꯕꯗꯨꯃꯥꯏꯅ ꯃꯤꯖꯣꯔꯥꯝ ꯔꯤꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯦꯛ 2024 ꯌꯥꯝ ꯁꯦꯝꯕꯤꯔꯣ ꯑꯗꯨꯗꯤ ꯃꯤꯖꯣꯔꯥꯝꯗꯤ ꯊꯨꯒꯥꯏꯕ ꯌꯥꯏ ꯀꯩꯒꯤꯅꯣ ꯃꯣꯏꯗꯤ ꯃꯔꯖꯔ ꯇꯧꯗꯦ ꯃꯣꯏꯗꯤ ꯑꯥꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯂꯨꯁꯥꯏ ꯂꯩꯔꯝꯕꯗꯒꯤ ꯇꯧꯔꯒ ꯑꯦꯀꯣꯔꯗ ꯑꯦꯀꯥꯔꯪ ꯇꯧꯔꯒ ꯁꯦꯝꯕ 1986ꯇ ꯑꯗꯨꯅ ꯈꯥꯏꯗꯣꯛꯄ ꯌꯥꯏ ꯈꯥꯏꯗꯣꯛꯄ ꯌꯥꯏ ꯑꯥꯔꯇꯤꯀꯜ 3 ꯄꯥꯜꯂꯒ ꯑꯗꯨꯝ ꯗꯤꯁꯇ꯭ꯔꯤꯛ ꯃꯔꯤ ꯄꯛꯈꯥꯏ ꯈꯥꯏꯕ ꯌꯥꯔꯦ ꯀꯩꯒꯤꯅꯣ ꯃꯣꯏꯒꯤꯗꯤ ꯀꯩꯁꯨ ꯂꯤꯒꯦꯜ ꯕꯥꯔ ꯂꯤꯃꯤꯇꯦꯁꯟ ꯂꯩꯇꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯣꯏ ꯍꯤꯁꯇ꯭ꯔꯤ ꯂꯩꯇꯕꯅꯤꯅ ꯃꯖꯔꯤ ꯑꯃ ꯂꯩꯇꯦ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯌꯨꯇꯤ ꯄꯣꯁꯤꯗꯤ ꯖꯨꯔꯤꯁ ꯃꯣꯏꯒꯤꯗꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯣꯏ ꯑꯗꯨꯅ ꯃꯣꯏꯒꯤꯗꯤ ꯃꯤꯖꯣꯔꯥꯝꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯏꯔꯦ ꯁꯤꯒꯤ ꯄꯣꯏꯁꯟꯁꯦ ꯑꯩꯈꯣꯏ ꯍꯥꯏꯕꯤꯌꯨ ꯐꯩ ꯃꯁꯤ ꯃꯤꯖꯣꯔꯥꯝꯅꯁꯨ ꯃꯣꯏ ꯅꯨꯡꯁꯤꯕꯅ ꯁꯣꯏ ꯌꯥꯔꯛꯇꯧ ꯃꯥꯜꯂꯦ ꯃꯤꯖꯣꯔꯥꯝꯁꯦ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯅꯤ ꯈꯥꯏꯗꯣꯛꯄꯤꯔꯕ ꯑꯩꯈꯣꯏ